कोर्ट न मराल लेते थादोख्रबा लुखोसै जौ ओख्रे लुपा करोड़ कुंतरेट लोंगी ड्रग की केस चेनरीबा मतम सांगना जेल द लेरुरबा चांदेल ऑटोनोमस डिस्ट्रिक्ट काउंसिल एडीसी चेयरमैन लुखोसै जौ एलेस सेसै जौ कोर्ट न मराल लेते हैना थादोख्रबा मतुंग ngasi mahakpu okpagi thouram ama moreda pangthokhre Kuki Women Union amadi Human Right More yauna tongan ba kuki organization singna sinduna pangthokiba mahakpu okpagi thoram du da yamna ba miyamna khongchat amaga loina na okhi khongchat adu da saruk yakiba singna long live lukhosai jau court na court ki mathau tawgadabani sarkar gi mathau tawgadabani miyam gi mathau tawbiu mahak thadokpada miyamna protest tawba yaning de haiba kholau sing lauki hairi aduga top paomana union home minister lakadoriba sigi mangoinana combing operation chathakre bom ama leiramle union home minister amit shah lakliba tangkun mapan da lakadoriba sigi mangoinana imphal west police amadi imphal east police na section thorang lokhot ba hokre union home minister amit shah na imphal da lakpada thoghaning da ba thodok thoktanaba district ani sigi manung chanba mafam kya da paksan na combing operation chathakre imphal west district ki manung channa konjeng leikai kona thabi Ningombam lamkhai amasung nongsaba club ki mafam singta sathakiba thi humbagi thabak aduda apunba yumthong chama rom da leiramba miyoi chama ga humdra rom verification tauki amarom da imphal east ki oina purana raj babari gi mafam singta sathakiba thi humbagi thabak aduda yumthong marphu rom gi miyoi chama ga marphu rom verification sathaki ngaseyuk imphal east amasung imphal west ki civil police amadi commando khutpu aduna thi humbagi thabak sathaba aduda mifa mipun gi paudi leite Nakalamrom da Imphal East District Police na section thorang local ingi serakasida kong ba kaithel da bom ama amuba serang ama da yom laga leiram le hairi bom madu khonglang ama gi makhong da sakhang da singna thamlamba thengnaki Manipur Police bomb expert team laktuna bom madu lokthoktuna yengbada kilogram ahum lumba sakti lerba RCID oiramki bom madu lokthoklaba matung da dispose tawna bagi damak irilbung police da sinaki aduga to paawmana 2018 gi drug ki case laingak na makhatana higher court amada thigat hanba chumgani SO Manipur laingak na 2018 gi drug ki case makhatana higher court amada thigat hanba chumgani haina Women Association for Socio-Economic Development Palace Gate ki serol da hairi serol sin makhatara 2018 gi June 20 da Imphal West District Police amadi NAF ki apun batim na yamna balupa crore kunteret rom gi drug matamadu gi ADC Sandel gi chairman oiramba Lukhosei jogi langol da leiba quarter dagi NAF ki additional SP TIS Brindana lusingduna phakibadu thasi gi tarateta court na Lukhosei jauga loina na miyoi taret maral leite haina thadokhrega Lukhosei gi driver tungkhamu jau chahina taramapan amadi thangmilen jau chahina kuntha anibu maral leire haiduna bali gi hameng ohenkhiba sigi rai kadai phauba chumba yumpham oiraga wael chathakibano maral leiribana kana kanano maral leite haina loribasi kana kanano haibasi miyamda achauba hang amalagle BJP lengak amadi chief minister na war on drugs haina kanna lanthingnari drug asi malemdagi muthatkadabani haiba wakhalol leiba tarbadi wael chathariba du peningai oide additional SP Brinda khaktana tana NAP ki leiriba department punamaki maithibani lobusu yai wael asida drug ki damakta thamoi sengna lanthingnariba singdadi achouba ningba kaiba amani hairi aduga toppa paomana Congress pu mapangal hena kankhatnaba grassroots level dagi semgatkani Govindas Manipur Pradesh Congress Committee ki President OINA Khalakhraba Govindas Konthaujamga Party sigi PCC member sing District President sing Frontal sing amadi thaupuba sing unaduna party sigi mapangal hena kankhanaba kari thabak thouram sing paikhat kadage haibagi matangda BT road ta leiba Congress bhavan da mifam ama pangthokhre Joint meeting adu da President Govindas Konthaujam CLP leader Okram Ibobi AICC ki member Gaikhangam yauna party sigi MLA sing ex MLA sing yauna MPCC ki thaupuba sing su saru yaki MPCC ki president hek pairakpadagi ahan ba pangthokba thoram maduga mari leinana MLA Govindas Konthaujamna haikibada party asi mapangal kankhatnaba honabada grassroots level gi worker sing yaudaba yaroi Aikoi masel punchinaba amadi unity laina thabak tawbagi tangai phadaba su lagle political party haibasi aka kum leigani hairaduna isagi political ethics khangna thabak tawraba matamda miyamna aikoi bu ikai khumnaba ulaka daribani wana ama ngangba thabak nama tawba BJP party ki thawong aikoi pullaga sumthokpa matam oire hana thaupubiramb president na paikhalamba thabak thoram sing hena mai paknaba hona jagani haiki CLP leader Okram Ibobina haikibada down chatlaba BJP ki publicity amasung propaganda na matam kayam kuina chatkani
Political party haibasi miyamgi apamba phangnaba honaba mathau tai amade mihut aikhoi miyamgi social worker ni haibasi khangjagadabani haiki thouram sigi nunggi warol piraduna Dr. K.S. Ratan Kumar na hai BJP na lebak sigi amadi state asida Congress muthalani haina panglaw lawriba kayasi makhoigi panghaida haijinba propaganda ni BJP bu mayok naba amadi maru phangna muthatpa ngamgadaba National Party di Congress khaktani makhoina wajaw ngangmana kari sukanaba purakloi haiki aduga topa paumana COVID-19 India da nongmada miyoi chahumga kunthra humdoi lekhidre Manipur gi recovery rate maudrani thoi dasmik tare taruk yaure haukiba pung kunmari is da India da miyoi lising kunmari ga chahum kunthra tret COVID-19 positive oibagi manungda laichat asina miyoi chahumga kunthra humdoi sikhre haina Ministry of Health and Family Welfare na phongdokhre Leibak se da COVID-19 laichat asigi apun bakan pham case masing crore amaga lising yangkhai taruk ka chani nipunipan yaukibaga loinana laichat asina leikhidaba masing su lakh amaga lising nipu manga ka chanipan nipum doi sukre adubu laichat asigi phibam nongmagi tapna phagalaktuna apun ba discharge tawkiba masing lakh maudra taruka sukna lising taruka chama tarama thoi sukre active case masing lakh ahumga sukna lising mariga chani maudra mari oiri hariba sigi manungda miyoi chanipan maudra mari gi phibam luri India da laichat asi hek sandorokpadagi ngasi phawda miyoi crore tara taruka lakh kunga lising maudrani pan ga chahum kun mapan COVID-19 test tawduna laichat asi bu sarkar amasung miyam punna lantheng minari haina Indian Council for Medical Research ICMR na phongdokre Haujek India da laichat asi gi phibam phagalaktuna recovery rate chada maudra manga dasmik manga ahum yaure adubu laichat asina sibagi chang chada ama dasmik mari manga oiri Amarom state asida su laichat asigi phibam nongmagi phagalaktuna recovery rate chada maudrani thoi dasmik tare taruk yaure haina su Manipur sarkar gi COVID-19 command control room gi wangang loi su oiriba health department gi additional director Dr. Khoirom Sachigumar mangang na serol ama thokre state sida hokiba pung kunmari sida miyoi nipunipan COVID-19 positive oiduna apunba masing lising kuntarek ta chatruk niputaruk yaukre Haribasigi manungda general population tagi miyoi lising kunmari ga chahum tara humdoi amasung Central Security Force tagi lising ahum ga chahum kunthra humdoi ni loina na matamasigi manungda miyoi chama ga kunthra mari gi phibam phagalaktuna tongan ba COVID care unit sing dagi discharge tawkhre laichat asigi discharge tawkiba apun masing lising kun manga ga chatruk ni futaruk yaukre masigi manungda general population tagi miyoi lising kuni thoi ga chama kuni thoi amasung Central Security Force tagi personnel lising ahum ga chama kun mari ni Haujik laichat asigi apunba active case masing lising amaga chatruk humphum doi oiri masigi manungda general population gi lising amaga chamri yangkhai nipan amasung Central Security Force tagi chani ga sukna mangani hariba matam asigi manungda laichat asin maram oiduna masagi sahi nipu nipan surba Imphal East tagi Rims Hospital da laikana duna lakhiba miyo ema laikhidre laichat asina maram oiduna laikhidaba apunba masing su chahum ga kunthra tret sukre haina wangang loi asina numidang wairam pung manga rom taba matam da thokiba serol asina phongdorokli Aroibada Paobilai News Reader ki video bu yang biri khuding ma puthagat chari